Good evening, ma'am. Kurumjari Notice Window TV ki dialogue ta meeting tabiri ba pum namopu taram nokchuri gase ki dialogue ki akhana na khoi pukhachari ba topic si Bosem, a house in disorder question mark port of akhoi gi kanona handaki idang kanna thoi ngai barak ta haiba tare akhoi gi chahi amagi akhoi gi chhatra amagi punsida haiba tare khwaidagi maru oiba कोई परीक्षा से थेंगनगदब पब्लिक एग्जाम से हाइबा तारे अदुगो बोसेम न कंडक्ट तौदुइनी मसिदैसिदा अखोई यामना चरांगनबा खरक से रिसेंटली थोलकप इवेंट्सिंग अखोई अमानि खतंग हाइबा तारगदि हुजे अखोई बोसेम गी चेयरपर्सन सी अखोई हांगगा लेबसी हापी हाइबगी अकनबा अखोई स्ट्राइक मयाम तौगना खोंजंग जंगसिनदना मसि ताबीदबदगी हंजन हंजन हाइख्रा फावबा थबक ओइना पांगथोरक्तबदगी हाइबा तारे अखोइना मयाम अमा सिन मयाम अमा उखरे अखोई फेसबुक की तौमीसिंग मयाम अमना अखोई बोसेम सोलोनसिनबा अदगी थिंजिनबगी थबक लेपगी मयाम सिना अखोई हौगदोरिबा गायरगा लेदिबा बोसेम गी एग्जाम सिदा अखोई अकाइबा लाकद्रा हाइबगी चिंगनबदई मकै क्यादगी अखोई पेन डाउन स्ट्राइक सी मसि लेपिनबा अदुगा अखोई लाकदोरिबा चौबा एग्जाम से हाइबा तारे अदगी थबक थरोम मयामदा अकाइबा पीदनबा हाइबना चिंगबा तोंगान तोंगान बा अखोई मकै क्यादगी अपील तौनरकांदा लापगी पोट अमखक लेरे मसिदसो अखोई स्टाफ सिंखिना पेनिंगाई ओइदबा मवंगदा हापचिलकपा अदगी अवाटपसिंग मतंग जाना हापक्तबा सिगी पोट मयाम अमा लेरिङै चरक असिदा नकलमरोमदा अखोई ngarang khansi amuk haiba tare thagadoriba exam sidai set to yawba masamakna question setter ni en haizaba haiba tare koi school amagi principal si satragi lupsing satragi chakho tharang amadi adagi yaifa thabak sing da haiba tare achouba अखोगी हेक हौरकपदगी हौना कनो अमखक थौदांग लौदन लाइब स्टूडेंट ऑर्गेनाइजेशन अम ओइदिबा अखोगी देसाम गी अखोगी थौमिसिंग ना फारकांदा असिगुंबा मिसक असि पुथोरा कान अखोगी पुलिस स्टेशन की फॉर्म लेरे अदुगा अखोगी चेयरमैन की साइड के हाइबा तारे अखोगी बोसेम गी हाइदबनि पासिग करिगुंब हिरम अमखकता मरी लेनदे मरम अदुना मागी मथक्तसु बोसेम गी माइकैदगी अखोगी इंक्वायरी चथगनी हाइबनि चिंग पोटसिम लेरे हाइबा तारे मतांग असिदा अखोई यामना नैदनिंगाई अब पोटसिम याम अम थुगले हाइबा तारे महै लोइसंग ओइदिबा अखोगी छात्र अमगी समाज की युंबी अम सेमगदौरिबा ख्वाइदगी मरु ओइबा मसिगी अखोगी एजुकेशन सेक्टर सिंग लेरिबा ऑफिशियल सिंग मसिदा अखोगी लोइसंग सिंगिदा पांगथोइबा थबक थोरम सिंग अदुगा अखोगी लाइबा हाइबा तारे मेन स्ट्रीम सिदा ओइरेबा पोट मयाम सि याम तसेंगना सेंगना चटपा अमखकदि याम दरकार ओइबा मरमना असिगुंबा मनुंग सिदा यामना चयेतना हाइबा तारे बोसेम गी मनुंग सिदा अखोगी अमोटपा पेनिंगाई ओइदबा सिगुमना चिंबगी मिटिंग अमदा अखोगी मयामना येंगबा हौरकपगी अखोगी खोंजंग चंगसिलकबा हौबगी वॉइस अमखक थोगलकपगी हाइबा तारे सिगी पोट अमखकसु लाई लोइनना अमरोमदा अमुक हुजिक अखोगी क्वेश्चन सेट तौबनि हाने यावी हाइना मसामकना तौरमबसी हुजिक मरी लेनदे कनाकुंबा अमखकतगाई मरी लेनदे हाइबे पोटेम फोंदोइ अदुबु असुक यामना लुख्रबा हाइबा तारे सिगुंबा थबकसी पाइखटलमकांदा अखोगी यामना लुख्रबा छात्र सिबु सेंबी साबीबगी अचुम माइकैदा पुरकनगी लेरिबा ओजासिंग हाइबा तारे असिगुंबा यामना पेनिंगाई ओइदबा लाइबक थिबा थौदोकसिंग थोगलकपा मसि यामना लाइन हेक्ता हाइबा तारे हेक्ता ओइरकपा याबगी मी अमन हेक्ता हाइबा मसि मनुंगदा अखोगी करी लई अमसुंग लेते मसि पुमनमक्की मनुंगदे डिसऑर्डर अमक क्योस अमक अखोई लेरब्रा यामना तसेंग लेगदब एजुकेशन सेक्टर सिंखिदा कोई अवांगबदगी हौरकाना अनेम थाक फावबा मनुंगसे लेरिबा पोटसि अखोई मवंगबदि नाइदब फिबम अम ओइरब्रा हाइबसि खन्ना नैना जनबा पुखचबा ngasi gi topic ni खन्ना नैनबदा सरुक याबिनबैदमक्ता अखोई स्टूडियो दा ngasi लेंसिनदुना लेबिरे इकाय खुमनजरिबा पैनलिस्ट अहानबदा एगी इकाय खुमनजरिबा अखोई जनरल सेक्रेटरी ऑल मणिपुर स्टूडेंट गार्जियन ऑर्गेनाइजेशन AMSGO की जनरल सेक्रेटरी ओजा सुमति देवी मैडम तराउन ओक्चरी अनि सुबदा लेंसिनदुना लेबिरिबसी कोई सेक्रेटरी यूनाइटेड एसोसिएशन ऑफ रिकॉग्नाइज्ड स्कूल ऑफ मणिपुर UARSOM की अखोई सेक्रेटरी ने थवाई पुबीरी ओजा जोतिन सलामनी ओजा फतराम नोक्चरी अहुम सुबा पेनेलिस्ट ने लेंसिन बिरिबसी कायखुमना जरिब ओजा थोइ थोइबा जनरल सेक्रेटरी देसाम हेडक्वार्टर ओजा बसु तराम नोक्चरी आई अहान बसी आई ओजा जोतिन द लाक्चगे ओजा कोई ओवरऑल न हाइबा तारे हंदकी ओइरइबा असिगी बोसेम गिद ओइरसु अखोगी कोसेम द ओइरसु हाइबा तारे असिगुंबा पेनिंगाई ओइरबि थबकसी तत्तना थोकपा सिगुंबा वाथोकसी मसी हंदकना अहानमक्ति नते हाइबसे थमजगे अदुना सिगुंबा पोटसी हंदकति अखोगी इरांग हौरक्तना फेसबुक तौरइबा अदगिदी सिसु पुसिला अकांदा खुमा बॉयस अमग थोलकपा हाइबा तारे मसी से अखोइन मसीसु करमने येंगबा याय अदुगा अमरोमदा पुन्ना पुसिला कांदा हुजिकी थोगलाइबा
क्वेश्चन सेट तौब तौदबगी मतंग सिमसु हाइबा तारे अपन बिगोइन अहान बिगि ओवरऑल दा ओजागी मीटिंग अहान बिगोइन थंबियो ngasi maroiba panels notice live ta koi dialogue oina thambigedoriba ngasi gi topic si Bosem a house in disorders hairiba masida question marks lere mayam na su hena khangbire hoji si tangdu leita daba mong amada koi gi mong maril nai daba karino haibam ma khangdaba mong da koi ngasi gi Younglin Charu education ki Younglin Charu si leba ke chobo thok mayam si gi marak su board su hoji chobo leina ama oina nabagi mami si khoi hoji thangai seng na ure masi uri bas reida khoi yeng na sum leira gadi masi tungi futures ta khoi gi tungi mirol satra sing si 2025 ki aspirants of the devices si aspirants candidates sing su makoi da stress aduga chaos aduga makoi da exam si sreida makoi tongan ba makoi ningthina koi exam tha bagi kano si makoi mami si ma ude masi kai dagi maroi na thoi no hai na koi si lisang sina sum laiba board ki sahi ama ni gi trains re da ko koi Bosem si karino khangdaba masi politicals ki oiba mongda koina syam toin hek lauba nepotism favoritism haibagi train samas reda koi political appointment ki mongda leiba manba koi guidelines and regulations kumba se yamna ningthina niyom sumna koi gi tawdabagi mami masi koi ta dana lei masi gi leirak pasina maroina masi koi gi khiram kudimakta board haris yam sanctity leiba Bosem mai jakoi myam gi trust leiba akoi na thaina gi board amu u ki badudi akoi na ngang ori ngai da uba koi matam du gi chairman ko ramba secretary ko ramba ming oi na lai oi kraba mayam sidi ko yam integrity leiba aduga Bosem si laisang amu oina koi kudimang na unai adubu hoji khongai ba mong sidi Bosem si sahi ama ni sida akoi madugumba laisang si amot mo pham ma amot padana thallaba adi chaos na thallaba aran badana asoi badana thallaba adugumbagi kaino mure masi ai miyangi aina yengje basidi thamna yengba miyengni manungda leiriba singsna amu hena mayek sengna khangi makoi gi madu maram duna ne koi gi makoi gi staff singsina su hoji sis work strike se lisang sina jangsel aise makoi nakna na leiriba mi singdi voice out oi reise masi asoi ba mayam ama leire hebase sidida akoi mayek seng adubu masi kanana masi mayol chungwadege ngasi gi government ki leaders ori balusing ba political leaders and education paibi riba akoi gi education ki minister aduga akoi gi lewa government civil lusing bi chief minister na masi yamna thuba mongda masi settle toraga miyeng ba changa kanda akoi gi lewak si education si khara phagalana na bagi mongda masi da akoi yonglei melei nai bagi mong se masi khudakta tohning bagi pot na masi achum barom da fast track court ma justice ma pirega sab chaba guidelines suba misak ama thuna thambira kanda natal ni maki favoritism nepotism leitabi mongda masi thuna settle toraga di akoi tungi SSLC exam thaga de bangang sing se masi mayek sengna akoi kadigumba amata yam free stress free oina yam academically healthy oba competition ama koi toba ngamgani sima ai han ba thamjage adugi matung da muk live issue si yam transparency oba technical solution laigadaba aduga akoi hanegi integrity leiba adagi karigumba magi train sama sigumba si chatnagi haiba taradi akoina hek seda exam se the sil me yaw stakeholders mayam se masigi to lifum tokpa magi criteria sing magi guidelines sing so mapung phana fulfill to mi sing do madu akoina madu appoint to bi gadawni adu boy ko sum yeng pase singak pase da ngarang akoi DESAM na ngarang yam tina phajaba yam tina phawa lebaksi reformation ma porak pa yaba akoi change ring amana akoi gi chingko plot mangin mado adu gi type ta chugumba phattaba to misap ama mahana yam laina akoi puthore masigi confidential ngak pa yaba mai ma si sum yeng mo matamda ai akoina khangjarak matam masi akoi gi ngarang du laisam rajesh laisam rajesh si
मागी हाना तौरीब थबक मतौ करी करी मैम से ऐसु चाही कुन 20 years कुम बसे थौबालदा एकेडमिक कनो इन सुम लेजरे स्कूल की फाउंडर्स इन स्कूल्स की कनो मैम से अदम वर्क तौजरे 20 years से अद ग्रासरूट लेवल दा मासे अखोई की थौबालोम ददी कसु कुइद्री माना ngarang nahan ऐसु ऐगी कनो ओइबनिना हंगे ऐ स्कूल्स रे अखोई ब्रिलियंट स्कूल्स रे मा प्रिंसिपल ओइ हाइबदा क्याम कुइरबनो स्कूल सोना कंद लाक पसु अखोई सुम क्या कनो तौदे दो बोर्ड तक बडी याम उइ छो कंद प्रिंसिपल ओइ बसि कुइद्रे करम जुन था दाइ दगी ओइबने मागी युम से वांखै देनि सो हाइबा अदो मासे अयाम मतमदा बोर्ड की मरु कॉन्फिडेंशियल वर्किंग से सही खरगी ममांग से सुम अखोन फैक्ट्स सुम येंगु मतमदा ऑर्डर्स सुम येंगु मतमदा ममांग पूरा डायरेक्टली यावे मासे एनी अखोगी एकेडमिक्स की एग्जामिनेशन की मीटिंग तो पगुम्बा अदेगी से तोंगान तोंगान बा ग्रेडिंग सिस्टम सेम्बगुम्बगी एकेडमिक एडवाइजर की मोंग करम अथॉरिटी ने कमायना हापिनो बोर्ड के सोइब लेरबरा मसी से गेंग कुपु म नेक्सस अमगी मखादा मी सिंग से मखोना अपा अपा म खल्लगा पांगता हापबरा अरे क्वेश्चन सेटर के मखोन ओइन निमि ओइन बस रे क्राइटेरिया सुब सुदबरा खंगदबिदा पंगतौर तौरबरा मागी मागी बीदा सेमगटनरगा मरम सिनने अखोई ममांगी सही अमनि सिदैदा अखोगी बोर्ड की कनोसिंग से यम साउना अहोब लेरे लिकेस में यम लेरे हाइमसी फाबे ममांग जसम सु फागी ममांगी परीक्षा दसु क्वेश्चन लीक ओइबगी एफआईआर पांदा जेल थमी नत्रा सुमाइना सुम मयाम म लेबिसु मथ सी कनोसिसु इवन आइना सुम येंगबदा मागी कनोसिंग से बोर्ड की रिप्रेजेंटेटिव ग मपांड एक्सटर्नल बोर्ड की रिप्रेजेंटेटिव ग मीटिंग यावबगुंबा अदगी ममांगी परीक्षा गी सिंग चेयरमैन ग लोइना इसको इंस्पेक्शन चटपगुंबा अदगी टुंगान टुंगान बा हिरम सिंग एडी बोर्ड की करिगुंबा मा हे खनरक मतम द मासे अदम कुछ चटना अदम यावबा अदम मिसक अमने सेज बोर्ड की मी मैम रे लोइ खंगनी मासे कनानो कइनोस बोर्ड की एम्प्लॉई सु नते बोर्ड की एडवाइजर कमिटी दसु याव कराय मखोइन पंगाप हपचन बगी मोंग अमा ऑर्डर खुदि मक्त मासे यावरेबा अर मांगना सी सॉफ्ट कॉपी होइना आई गुवाहाटी जपद चेयरमैन ग चमिन र मतमदा मागी सेंडोर को मागी केनो सेंडोर को मतमदा चेयरमैन ग चमिन र मतमदा क्वेश्चन सेटर की मागी ऑर्डर्स कॉपी दो मदु सॉफ्ट कॉपी होइना सेमा कांदा मार्क्स सी अदमाइ तोबनी अदुगा मसीद काइरी से मागी इथिक्स से टीचर्स समगी इथिक्स नतेबा मासे दलाली गुंबनेबा अइन होइन उरी से करिगन हाय मतमदा छात्र लिसिंग दे फु यांखै की पुंसी से मखोइन साना पोट कुम खनबगुमने हाइडी क्वेश्चन पेपर सी आई क्वेश्चन सेटर ने ना कॉन्फिडेंशियल ओन लेगदो पोट पुठो अकांदा अखोई की कन्बास तोरगा मसी चनबी मोइ तो खले होजिक से अदुबु ग्रेडिंग सिस्टम लापदगी मसी 100 खनबनि मसी चनबी ओना ट्यूशन सेंटर सिंग स्टेदा आईडी हाइडी बोर्ड का क्वाइटी नकनाबा नेक्सस लेबा बोर्ड की क्वेश्चन सजेशन गुम करी बखंग बंगंबा अदुबु मिसकनी नुपानी हाइरा कांदा लदिक ताकबा अफब तानबगी मोंगदा अंगांग सिंग दा अफब एजुकेशन इम्पार्ट तोबगी क्वालिटी लेवल एजुकेशन मा पिदनबगी अदोना कनगी सिस्टम दे नतबदा होजिकी नेपोटिज्म फेवोटिज्म दा हेना थवाई यखलक बदोंग तोरे आई एम गाइस I am representing from Hill District and Kanoni, who is represent to this Tampaki Dasuni. Tampaki is now the sing is now sing Hangi, Kakari to receive board Shibo. According to board, trust like Gira. Board to remove Simatosibu, trust like Gira. I think you Hausi Kanosi exams, mandatory 2025 exams. Makoida. लेरिबा क्याउस अदुग सेटल तोबंगम दबा चेयरमैन गा अदगी सोनकंदा लेरिबा अटोपा खोगी बोर्ड की स्टाफ मैम गा अनी की मरकता सिसवा स्टाफ ले मोई नोंगमगी तोगदो फंक्शनिंग्स मरु मरु बखरा गबडी थारगसु जनरली तोबंगम द्रबनिना इन टाइमली मखोइन लाउथोकरे फेब्रुअरी लास्ट वीक तदी अखोई अदाइदो खो सुइ ना कनो पंगथोकनी है अखोई थाजबंगम दे साइस्ता करिगिन द मोगी सिस्टम से स्माइसुम चलाइद लेरगदी मसी अखोई नियम चुमना हानेगी दुमाइना याम इंग तपना असोइबम ते यावदना एग्जाम पंगथोक जम लुबो पोटमने मसी गिसी लेबाक मयामना मसी कितंग असोइब मतिक म याव या देव मदुग म मयाम से अखोई मखोइ द ट्रस्ट लेटगदी मखोइ लुसिंग बसिंग द ट्रस्ट लेटगदी मसी सुंथा थाजदे मैम से सुधा थाजदे अदुना मसी कुदक्ता हान लेरिबसिंग से मसी उठायरगा अनोबमा न्यूली अपॉइंट तोरकांदा याम यांगना जेल कांदा मसी अखोई हंडकी एग्जाम से स्मूथली चलनिंगी नत्रगदी फेक नातना थल्लब बोर्ड हम ओरनी डिसऑर्डर्स ओरनी ओके जा याम नुगाइजे अखोई याम फजबा अखोई पॉइंट मैम पुथोपे है तारे कोई ओजा जोतेना तसेंग हारा कांदा बोर्ड की मनुंग की बोसे मनुंग से दा कोई एंटीग्रिटी से लेत्रबरा है चौबा वहंग से हंगे अदुगा कोई फेवरेटिज्म नेपोटिज्म की थबक से कोई साथीना कोई फजन चथरबरा है की पोट से मसु लेरे है तारे अदुना कोई यामना कॉन्फिडेंशियल ओइबा
board ki official go iba thabak thorom singda haidiba ko huji ko gi desam na su puthok pide iba ko gi aran ba tawba misak se haiba tare yam chaw ngadum involve tawra kana phang kuti mukta ubagi posu lei mahak masama ki na sengdokhi bagi haiba tare video clip ta su haiba si ko gi che lak tho hobo khoto hobo wari si yam phajana palle haiba tare swai matang da su yam na wahang mayam am tholak pa yari haiba tare yam nungai jai ai oza Jotin da ai sorry ai oza Thoi Thoiba da lak chege oza ko gi mahairoi singi haiba tare ko gi lei ba mahairoi mayam singi chakhat thorang mahairoi sang singi achong ba thodang ama kuida ba ko gi dagi matam dagi haiba tare pakhat pira kanda lai esa ko gi student gi kanu amo oina handaki desam na ko gi question setter ni masana haijabani pa si pharaga puthore aduda koina masi mamang covid matam dagi haura kanda Manipur sida ko gi education gi angang sing ki da mahai tambi bagi potsi chang naina tawbangam da bi ahobana pik thadaga leiringi marak sida haiba tare masida ko gi board ki tawra iba thabak thoram pangthora iba chathare ba koina uri basina education gi lamda ko gi tongan ba lambi amada na thaina ba honara abra haiba suimasu wahang masa mayam thokle haiba tare kamai thambini usa yam nongai je han makta da host biriba jabu haningal jan thapong churi diwa yengbiriba viewer map no po konuna sami mo chinjaraka kai kon bodu churi hojik langning go pham di khona board of secondary education Manipur haiba mafam se khoi di yamna thajaba haidi atai to pom ta yaudaba only exam khatang yam smoothly conduct tawraga leigadoba adumba mafam amani aduga class 10 gi exam si makoina fazana lobira kanda masidagi horkanda mi magi career si mafung pana semba yana bagi turning point ama hanba turning point haina khoi lojaraga leijabani duga yamna nuai tabasi ekhoida puning diamna warujaba haibadare thengang karakta board of secondary education Manipur gi manungda leiriba amorpa mayam sing se ekhoi desamna putholaga kodomina thila kanda paliba lenga sida taksaraga lakpani government na uba ngamdaba aduga miyamna uba ngamdaba mayam singdu khoi satra singbu nungsiba aduga satra khunai sibu afaba khunai ma ohelakna bagi pandam amada work tawjaba aduguma team ma oibna momra kanda leiriba amol pusing se semdongna bagi dang tem kana honajaba lakibni adubu thengkhang karakta akhoi gi ningbasi yamna kai ningba kai haibagi maramdi yam tentangna pallabada sigi laisram rajesh haiba nupa si mana maki appointment da pallibasi deep Delhi public school gi principal ni haibani magi order si da pallis adubu Delhi public school da karma matam da oza oige se masima board na kaimta yengsin da bagi mami yam chawma ta bai tare aduda laksani wafam di akhoi gi board ki da thabak tawriba officer dagi horaga amakha clerk phok da leiriba mayam singse masi chumna kaki government gi thabak ma tawre board haiba mafam asida thabak ma tawre ai nuki gi thabak khara kaba aduga ai office matam lore har kana khara halakpa aduga thagi tolo kaidana phangba haibi hisab sida loimak chatpa manbagi mami ama yam chawno ta bai tare adu masida sida simbasana masabu Delhi public school ki principal ni ga haira kan ta government ki confidential suba se mamang se ki 2024 pangthok ki ba exam adu da su grading system ko tawna bagi laki ba phom do modu the special invitees kan ha ba L Rajesh Singh principal Delhi public school kan hapsan bai tare aduga ngarang wakta gi akhoi gi board te gi sekropa press release saitare modu khoina ujaba se ma masamak se Delhi public school the principal way na dumaina haiba male adu sigi matam sida me gi tarik taruk swais dadi ma se Delhi public school ki principal se oi drive ma se tail le school lamada ma se principal oiraga leiba matam nei tare aduga karom dagi haijala kanda sigi keno se yawrami no haiba se masi yam arubu question amane aduga hekta sumaina akoina nahan मांगोंदगी फंगबा रिकॉर्ड तौजबा अखोगी ऑर्डर को कनो से अपॉइंटमेंट ऑर्डर से मसी गुवाहाटी दा समिनबा कांदा चेयरमैन दगी माना लोन लहौबने हाइदना माना पनबने अदुगा मसी नत मसी सोय तौरिसी आयाम थोय कंट्रोलर ऑफ एग्जामिनेशन हाइदना अमा यावरी मसीगी सोयसी माना साबरे हेबने अदो सिनत अमसुमु एखोइना थेंजे तारेनिको
ngarang mak te khoi puthok cha hokre thena jai se ke na kan da el suchitra ko bi nupi magi ming dai tare masi controller in charge na thau pu ga le me masi matam da su masi gi appointment si ga chamana ba ma pai ga le ra me tare oi ta ga di board secondary education manipur se masi da le ba mioi kharaga hai ba rajesh kumba mioi mathong to ba sigumba me man ta da mi khara jai tare ne ko board ki mioi khara na loi ga thamba aduga mi sing sida sumba appointment fake appointment sing se pira kanda chala laga sel tahan ba exam ya yor kanda mu magi kanu mayam sing se question mayam sing se mu kalai de pitho kanda sai thorok pa maduga sai thorok kanda miyam si dagi achau bo sentham ma khongkala kanda ekhoi mahiro mayam sing si gi punsi si me man ta da punsi mo ohela pai tare ne madu magi thapa ma sathara bra ha sima ekhoi da yamna chingani ngai we tare ahan bo ekhoi gi ekhoi ozadu da hangjaba matam da di only suna ka ki guwahati chapa matam da amaka ge phobune ha bane ado hoji tholai di ke na kan da 2024 gi sisu tarik manga tha taruk 2024 aduga makha da khuyek piri sina el Suchitra Devi control of examination in charge sai bane ai ta ga ding singa khak gi wari oi dai tare ma se mamang ta te gi sang sina to ga la en hai bi mong de ma se le se ai ta ga di karamai na sigumba meman ta da ba mayam sing se board ki authority leibam sung mayam sing sina loimak free da thadu orabra hai bi sine ko da lai se duga pali bi lengak sina su ekhoi gi miyeng si sang da ba adum nga ki yana ba mayam ma tok sal kan da adum kau tha ba thadu pai tare ne aduga ekhoi gi education system se masi maranai na mut khasanu hai ba gi okhoi ku khanda leiba man ba ma ekhoi na uza bai tare ekhoi gi lengak si soi tare ko Hoy Honorable Chief Minister dagi horkanda Labour Education Minister tonga to Labour mayam singse masi education ga si thoidongna lude masi maru di ga khanba manba ama yawrabra haibagi chingna ba khoide leire anda ahan ba yong sidai smain thamjage duga ni super round da muk makha chatha okay za yam ngai je aikogi tasengna haiba yamna laibak thiba haiba tare aikogi education sector da koina smaina peningai oidaba aduga yamna sengdaba amot pa haiba tare sigi mami tarak haiba simadi khunai se akogi tin charak na bagi haiba tare achauba akogi yamna laibak thiba ma khakni haiba tare de ozani na su yam phasan thambi di ai kanu da lakchagi ai madam Sumati lakchagi madam akogi as a secretary of akogi all Manipur student guardian organization haiba tare akogi karamaini ging bayai hujik oi ba phibam sida class 10 gi parikha sidagi akogi mahiro yamagi akogi khunai sigi yumbi yamagi achauba public exam se koi mayok ngai haira kanda sidagi magi kanu se semba haugadoribni haiba tare aduna masidai sidai akoina yamna koi hujik train na moina laiba koi question semba yawbuni question se piduini question se haibagi even hujik akogi guardian phokki kanu dagi hai site gi jo haiba tare hujik mayam adum akoina ure haiba tare sigi poche tanarak papot amakhak mani question sembani ma sida yawragadi sumain tawba ga haiba chingba kogi tongan tongan ma leidi ba school leidi dagi de kogi coaching center mayam am leidi haiba tare sigum ba se pot ama leidi aduga masigi by taking advantage of this masi laura kanda kogi Bosem gi manung leiba official singa nak na thabak toroga kogi masi khudung jaba laura kanda masi season na kanda ngasi ma koina thoglaiba kogi DESAM na pharak puthokpi iba haiba tare ngasa kanu gi kogi nang than gi simara leiba ma aran ba thabak torom masi yamna di akogi laibak thiba kanu ni haiba tare aduna akogi mahai gi kanu haiba sidadi akogi minamba yadaba aduma pot ama khak oibani na masida tumgi yumbi singda masina kayam yam solak pangam gan solak kaduri mun haiba simasu koi khanada ba yade kamain thambini go sai matang yam seng na haraga de koi bosi exam conducting body amani masi 1972 day established tawi ko 73 dagi board ki public exam si pang thokpa hoy masina hoji board ta ore iba phibam si masing rang khaki nate aduna sahi ahum mari sidai sida masi yam sang na wathok kaya magaluna na board ta lakhre mark tempering gi lakhre adagi yama matarang leiba khopa DESAM na puthok ta na mayama ma ko masi sabak phak ta na loi khre paper da mayam am yaw khre luri bade hoji 2024-25 sida akoi class 10 thaga doriba public exam se kamaina pangthok kaduino haibisin masidai sida akoina public exam am pangthok pa matam sida masagi board ki laidiba akoi ki controller chairman secretary sikhakna di exam am pangthok pa haibase mapung phangna pangthok pa singam yes
ngamoidaba maramnina hauji sida board ki laidiba whole staff singchina indefinitely pen down strike until the removal of Joy Kumar Singh haidana ngasibo chatharaga laire ko makoi gi phirepsi hongdre aduna sakana su sida thoidokna mieng changbagi mami tate adi parikhati February 18 dagi tawne na laukthokre laukthokhi ba sida aina organization gi site dagi hainingbadi hauji kari marang gi damakta board ki staff sina pen down strike tharino haiba posini yamna maru oiraka doise pangthoka doriba paba akoi gi metric exam siga mari laina ba haitare yamna sida akoi gi hauji lairiba akoi gi chairman Oja Joy Kumar si 11 November 2024 da masi matam lore ma matam loiba sida government na masi matam 11 November da loidora banina October gi tang kun marida mangjongna notification ama thoe notification thokpa sida madaidu da magi chairman oiba yabagi criteria se Directorate of Education as Government of Manipur adagi akhoi gi professor nataga associate professor no egadami 10 years adu legadami kaina magi criteria me ama piri ko aduga on before November 30 sida makhoi gi mari leina ba si sang siga loinana submit tawgadabani haidana sakana notification ma thokpagi matungina chairman hangabanina kawai matungina candidate some eligible candidate haibtare moi khara submit tawkhre marak sida yam sang matam amasu akhoi gi hojik oiriba Oja Joy Kumar se reparted pidre magi power su pidre adumak bota leire bota leiba sida ngasagi DPC amma tawraga hapkadaba chairman si sadali khanghodana haibadi bota wathok mayam ama chairman leitabagi exam ya naksalakpanina satai lup karana su solo na khotana mayam tawgre ko adu taw sida December gi tang taruk sida hana gi Oja Joy Kumar se mu appoint tawra appoint tawra pasida gi di bota irang ama lakhre ko jam chaawdi na taba han bagi starting point ama khak lakhre la isna kari gino habida magi order sida di reparted pidaba mi ama karamaina bota gi bota kamaina deputation da lakadoino haiba yam questionable oiba area khara adudagi mana kaigumba join to botaragadi chairman sina order sida yawi join to botaragadi no objection certificate and the release order se from his parents department dagi pura aga ma join to gadabani yam action na palliba order sida ada adugi order si thokpadagi di ngasagi 13 December dagi di board ki staff singna hauji independently pen down strike se hogreba hauri se kari marangi no order se review to haibaneba chairman na mahapu kaina government na masi extension tawramba taragadi wathok si thomda basugyaeba extension tawdana deputation da tholakibana maram oirakanda government na am chawba board manungda crisis ama thokna ba invite tawga sa managreba hauji lairiba chairman si order di thokre order di thoga su mana join tawrise sobnagi joining report amana ma join tawbadi yadeba mana join tawba matamda release order purakpara no objection certificate yaurakpara haibasi yang kupni yengba ama sarkarna changneba magi no objection certificate release order sidi VC kanogi akogi DM University gi VC da pigadabneba niyongi matungina ado hojiti commissioner na BC oiri ko aduna madugi potu yaurabara fulfill tawrabara haiba pose masi government lana haibo orders misuse tawreba yam siang hairagadi irang je horopagi maramdo aduna sida laksaningi ba point di hauji board ki staff sing na hairisi yam siang na hairagadi DESAM sum ama mamang dagi putho aga lakhre hauji lairiba akoi Oja Joy Kumar si magi mathakte inquiry sathari ba mi ama deputation da hanjan ka main hapa ino haibaneba adi mathakta plus 2020 to the phamgi ba assembly da honorable MLA Meghar Chandra na su masi question arise tawkiba matam sida honorable education minister Sarba Santal laireba laiba matam sida man haisi 60 years hele aduna si gi chairman se hanjan hapiri se kari gino
no aduna scandal mayam ama su laire mark tempering gi kari gi question leak oibagi wathok mayam ama se dane haraga si kari marangi amuk su happy no na matam du da 20 du da hangba matam da honorable education minister na matam du da haiba chumi 60 years hele tawbodabu exam matam oibani na mana exam gi posi loira kanda akhoi ma lokthok jage haigi bane ba aduma po adugi mahutta mayam ama sum matam si extend tawra deputation da lakhi base masina maram oira kanda board ki staff singna ngasidi achauba haibadi board ta yam chauna sarangna ba ma thoga leire ba maru oina board ki staff singna haisi bosi yamna mayek sengna sata gi welfare gi damakta lahanningi neat and clean thabak phajana board pu nungsiba adi mahiroibu nungsiba aduguma parikha sumna pangthokadaba haibadi mark te parigumba ko salik oibasi anobuna te ko masi mayam ama thoga di sata singda demoralize tawrakpa mama mapa da su yamna ningba kaiba haibadi first position taramba angang nuna fourth position tare hairaga di matam du dai du da sata masa kari oigani magi parents kari oigani sigumba thawdok si mayam ama thoga bosita sum chahi ani ahum se continuously lapa haitare aduga hojiki laisam raje sari nupa se masidai sida controller na ngarang si akoi press conference sama tawiko tawbo sida ain joiba sapsaba lokhat kani do controller gi oina di magi soi si asabani fake ni aduna masi mana tormi ba thabak si phojari ni haibani adugi mathakta laiba posida pressman na hoigi laiba pressman singsina chairman da mu hangba male hangba man basida sida chairman na ngasagi kaino sida man harisi chairman na media da piriba pakhumse pakhumse karamana pike haibada masita bada yana penengai oidaba haitare eje chairman Bosem habadi mara leiragadi magi mathakta sapchane action logani haiba posi haidaba adi mana haisi haujiki laksang raja saiba nupasi Bosem de examiner oina leiba oza amani maji CBS gi knowledge khara leiba khara ni ko mangonda knowledge khara habadi mangonda gi hena CBS gi knowledge leiba Manipur da yam leiba adudi mana engage tawdrakanda laisam raje saiba nupasi CBS gi knowledge khara lei hairaga ngasai 2020 da Sikkim da pangthopa NAP gi program amada masi puraga satleba satlibagi maramna mana haisi oza ani ahum khangat pani haiba oza ani ahum khangat pasida masida yana questionable oiba pot amakhak yaweba masigi satlibagi posi calendar da 2024 gi Bosem gi calendar da phongeba Bosem gi calendar sida phongba matamda akoina ujabada bot yam toina lapa bot ki staff sunataba oza sunataba saktiman ko bunupa amakhaksu haujiki satliba journey sida khongchat sida yawriba masida sida aina amadi organize na hangni se saktiman si kari subject ki expert no ba ma puri se asulu khraba confidence sida ma puri si adu oi bataragadi bosidi yanaragadi aina yaba mi oiragadi pangtok da tawba yaba niti niyom laitaba adugumba posak ama oina bosida laeba ko lae habasi masi 2024 gi calendar sine evidence ni ko akhoi de ta haingi dana mingon da blame tabunate haibanate adagi Bosem gi competition work amata da mahasi yaw hi belete haiba tawbodabu Bosem gi competition work ayamba damma yaweba ma board ki member sunataba mana board phamba matamda ma yaweba board phamba matamda yawsi board phamba haibasidi mi khamba yadaba board ki staff hu khamba yadaba board to gi member na tana khanaba yadaba pot to da hojiki laisam raja sariba mi sina yawse kanana ayaba piri no ma yaholi si kanana no haibase masi yamna irai laina khangba posak amaneba maduna ngasi maram oirakanda sigumba chanainaba amotpa mayam amase si board ki staff sina manung hutna thitna khanbadagi bosi mamba tare haidana makoina lawrakpa phirepsi akoina lalle haibi yaroeba aduga akoina yamna board ki staff sina hauji sangzaliba pen down slide se sakana yamna tarai lobusu langaneba hauji miyoy makan baga
सात्र लिसिंग कुंट्रा निपुगी एग्जाम पांगथोबगा कदम बना लुगे हाबसे ऑनरेबल एजुकेशन मिनिस्टर ना मसे यामन खमम तो एबा अदुना मसिने याम चावबा वाथोक अमक ओइरक्तना बोर्डसिदा वाथोक ओइरक्तना ममा मपा मयामगी इहो मसुला ओइ हानिंगाय लेतेबा अदुना मसिदा ngasibo akoigi education minister na matamduda 2022 da man minister oingegi matamda exam loirakanda lokthokage haithibdo ngasi su amuk inau nungna amuk thoksalapase magi kari hidden agenda leibno haibaduneba akoina khangningi sina aduga education minister amma oina satra gi welfare gi damak yengakanda thabak tawbiragadi wathok solution gi be yai aduga nattadana हाइबदी मसिदा पॉलिटिकलाइज तौदना आदि मिसंग संग नाइना थबक तौरग लेरगदी एजुकेशन मिनिस्टर अमुक ओइबगी चप चाबा मागी पावर फुदो ओखांदा मतिंग थोकना बोसेम से कन्ननबगी फिरेप तुमा आदि हौजिक लाइरिबो वाथोकसि लोइसनब लौहननिङेबा ओके मैडम फर्स्ट राउंड दा इशू माइन थमगे ओके मैडम थैंक यू सो मच याम मरिक चुमना अखोगी मैडम ना थंबी हाइबा तारे एजुकेशन सेक्टर से अखोगी एनीवेयर अमा हेक्ता हाइबा तारे लोइने मखोगी पैरालाइज तरकपगी मवोंग दा उरकपगी याम लाइबक थिनिङाइबा पोसे अखोइ नुजी स्कूल कॉलेज ता ओइरो यूनिवर्सिटी ता ओइरो डीएम यूनिवर्सिटी की वाथोक लेरि हाइबा तारे अखोगी मयाम अमा सिगुम पोछि मथंग मथंग से दुम लेरि हाइबा तारे अदुना मसिदैदा अखोइना लाक्चनिंगबसी अखोगी मकोक्तगी अमुक हौरकांदा अखोगी अमुक्तंग लोइब फावसी अखोगी मतोन फावसी लोइना चुमथोकपगी अखोगी दरकार अमा याम कन्ना तारब हाइबा क्वेश्चन सी याम चाउना अखोगी रेस तौरका पुखलकपई पोट अमसे हुजिक यामना लेरि हाइबा तारे आई केनोदम लाक्चगे ओजा जोतिनदम लाक्के ओजा अखोई हुजिकी ngसागी केनोगिसी आई क्वेश्चन सेटर नि हाइरमबगी अखोगी लाइसम रोजेस की पोस्टम लेदे दुगा मैडम हुजि पनबिखिबा अखोगी बोसेम गी थबक सिंग ऑफिशियल वर्क सिंग दा कॉन्फिडेंशियल ओइबा वर्क सिंग दा अखोगी मीटिंग सिंग दा यावबा चटपा अखोगी शक्तिमान गाना मसु पुथोकपिरे हाइबा तारे मसी करी ग्राउंड दा करम क्राइटेरिया दा कमाइन हेक्ता सुकिमति कॉन्फिडेंशियल पोस्ट हेक्ता पंगाव दे होन बय यारब्रा हाइबा पोटसिबा दे ममांग फर्स्ट राउंड सुजान थंबिखिबने अखोगी नेपोटिज्म फेवरेटिज्म की पोस्ट से मयेक सेंग अदुम पनगे हाइबा तारे मसिना मरम ओइराकान बोसे मनुंग की इंटीग्रिटी की पोस्ट में इवाट वाटलाब्रा हाइबा क्वेश्चन से चाउंग लाए हुजिकी ngसागी अखोगी कनोगी मतंगसी अखोगी लाइसम रोजेस की मतंगसी महाकनदी आई करीमता मरी लेंदे सुमतगे ने चमिन रूम दे सी लखथो होबने दुदा इन सिजनबनी हाइना माना पोस्ट लेरे अदुगा अखोगी चेयरमैन थादोरक पोस्टसिसु अखोई महाका मरी अमत लेनदे अखोई एग्जाम्पलरी पनिशमेंट पीबे वाफम अखोई तसेंग पंद्रगसु इंक्वायरी चथदी बोसेम गी माइकै गी चथगनी हाइबा वाफम से थंबने हाइबा तारे महाका थमबे स्टेटमेंट सिगा हुजिक चटमिनब खोटपे पोस्ट मैम उरमदने याम कन्ना अखोगी नकनब मरी अम लेबरा हाइबा पोस्ट में देदम अखोई मयेक सेंग हाइबा तारे कमाइन थंबिनिगे स्वाइदा ओइदा इबा फिबम से हुजिकी कनोसी एरिया सी यामना हुजिकी लेबाक से हम चाव नते को लेबाक सी मणिपुर हाइबा कनोसी यम चाव नते अदे इवन हुजिकी डिजिटलाइज की मतम ने को मागी फोटो गुम्बा एविडेंस की अदुम तोइन तोइन मयाम को दुम लोइ उरु ngaतनी मयेक सेंगना अदेगी करिगुम्बा मना अखोगी माना सिगुम्बा कॉन्फिडेंशियल इन्वॉल्वमेंट तवे हाइबसी की डॉक्यूमेंटेशन सु हुजिक कोई मैम मांग पुथोइसिनी मासीगी ममांगदा मैम सुचित्राना कंट्रोलर ओरिंगी मतमदा अदगी मतमदा अखोइगी सर अथोइना होजिक कंट्रोलर ओरिंगी मतमदा अदगी हाइरिबा मैम से लेरिबा हानो ओइरमिबा मैम सिगी अतोपा कॉन्फिडेंशियल वर्क अदगी इवन अखोइगी चेनसु हाइबिग्रे एनईपी की अचौबा बोर्ड की रिप्रेजेंट तौरगा तौब मिफम अमदसु मा यावबगी इवन कैलेंडर फावबदा अदुमग यावरे मसिदी हुजिकी अखोइगी अरानब तौब यादब मतमनी अखोइसे हुजिकी मतमसिददिको आई सामक्सु मिखुदिमक्सु अखोइ अंगांग दबोक तखोइ लाइक ताकपदा नमथाक तौरगा ताकप यादे हाइजिन तौसनबे यादरब मतमने आई ngasi mamang da phami basing sisu ai evidence later ga ngang be yaroi sidi mayek sengna khoigi kaino sing sreda mapan thongi kuyom sina manungi confidential du bok ta puthore phakdo puthe mapan thong bu su ure si involvement any board ki kaino sida ma se yam sang na lisang sina nexus leba gang moina khoigi board se mangan bada mayam gi trust se khoina sahi kaya gi integrity leba board of secondary education se mangan bada hairiba gang ko pusina masi mamai chumma ga leire habini masi na tais aduna aigi kainosi submission se masi yama chu matam da masi whistle blower leire mayam whistle blow tore adagi civil organization hanjan haire ar sarkar sina phikau da magi pocket gi puthorok pa misak ama ai hairiba mi si sungsok sok pa yadi haibagi mong da smasum da lere ga di akhoi mangan lebak se
education की मायोन से नाकलम रे जट खनी कोई सही अनि हम से कोई चिंगना बजी कुइरे हंदन हंदन जो बिसल ब्लो तोरे अद सेमदोक पगी तंजा से रिफॉर्मेशन पामे रिफॉर्मेशन चिमाना कोई की से हाने की किन कंपटीशन समा कोई रैंकिंग लेने मतम सदी अंगांग मैम से पूरा ललोन पोट तोना अमदम थांग ओजा सिंह की मयुम दा क्वेश्चन का ट्यूशन का तोबा खोप मैम दो ngasi normal si lain khale adu bok ta khara laia grading system on thok ka to busrida sigi talak si su sigumba confidential work mayam srida cheran ga turan ga moi toning mong da to bagi evidence mayam si leina tasin nadana usin nadana mana pangba sarkar magi mong da sumaina sum chathara ga di koi board se board of secondary education si koi si affiliate to riba koi schools owners sing school principal sing se makoi singi tampaki mayam si thajaba mangdana atopa CBSE board kumba kari kumba fum khrada koi affiliate to roi hani ai lete si sunjoi se na to ka ni even parents na bota masi koi board higher secondary education se board ki makha da lei riba koi school mayam se thajaba manga ne losing the patragadi tasing integrity leiba asoyo mayam leire khangna sum thamagadi adu masi semdok si haiba taragadi masi semdok pa haiba taragadi masi guidelines mayam chairman nama oiba yabagi hoji criteria mayam isi na su yam kupna haigre ko maduguma mayam si suna padana matik chaba misak singse hapa kanda lakadu examination se yamna healthy competitions leiba nit and angang sing da su soi da ngam da ba mayam gi sona kanda hoji koi gi Assam gi seba gi su mokoi gi moi de fix togre February tangtra manga de gina March ki 2021 boda koi gi moi gi exam state board examination se pangthok kane na koi gi su twice round about February gi 15 twice de horaga adai da pangthok kane masi gi si pre plan to the hanaji well trained to stop me am delay moi mathau se ningthi na to pangtok panga modra gadi masi loop ball me am tholakani yam song tholakani aduga masi stakeholder me am si koi sensitization to dana adaga mamang da so yu me am se koi soi dana bagi kari to wadagi kari plan to wadagi ada tha amma ni da ngai hojik se ko tha amma makai phadre srida koina karamba makal gi exam ama khoi gi board hariba khoi gi exam conducting body sina khoi gi ISSLC 2025 ta pirak ka doino haiba se khoi singna da bangam de aduna masi matam leite sarkar matam leite nakoi whistle blow tore khoi kudimak na tore mi kudimak tore school tore mayam oja sing su tore graduation sing su tore adegi khoi gi छात्र संस्थान से नुसु तौरे मसी तासिन नदना उसिन नदन लेरगदी एजुकेशन से बुंग बुलनी ओके ओजा याम नुंगाइ थैंक यू सो मच अखोगी बोसेम सी याम फजाबा पोथियो जान हुजिक थंबी बसी बोसेम सी खोगी मंगहन बदा हाइबा तारे यासितनगा खरना कोइन खुपु ओइना सागला कांदा थबक सिमा चथरगा लेरब्रा मसी ओइबा तारगदी मसिना तुंग कोइन चथरगदी याम नमक लाइबक थिबा पोतो ओइदौरि बनी मसिगी एविडेंस मयाम अमा लेरे अदु मसी लेरे फावबदा ता अब फावबदा थबक ओइना पेनिंगाइ ओइ मोंगदा लौखतबा सिमा याम लाइबक थिबनी आई ओजा थुथबदा लाक्ति ओजा अखोगी थेंखांग के आदगी हाइबा तारे अखोगी सुमा थौदोक वथोक सिदा एस अ कान स्टूडेंट ऑर्गेनाइजेशन मोइना अखोगी उबीद्रबा उसिनद्रबा अखोगी अरानबा मयामी सुम थोअगा पुथोकना लाई है तारे ताकतने थिंदना ताई है तारे अदु मसी अखोइना सुम खुदिंग मका तुंगदा लाकदब सिंगदसु अखोगी एजुकेशन सेक्टर दब ओरो असोइबसी पुथोगा ताकपगी दु मथौ ताना कि दौरिब्रा हाइबा तारे अदुगा अखोगी सेंगना मोइनादि केमता मसागी साइटगी तौफम थोक्तरब्रा कदिगिनो तौरक्त्रिसे ताकना द्रिफावबा अखोइ दुम लेरदौब्रा मसी मोइ मथौनि नतेना खल्लबा जाला दुका ताअबसे फबु हुजिक पेनिंगाइ ओइना तौरक्तबई पोटनम सम लाइ हाइबा तारे कमाइन थंबिनिंग हुजिक सिगी स्वाइ मतंग सितने अखोइना यामना लाइबक थिबा हाइदारे अखोइना थेंखांग कयारक्ता म्यामम हाइरे हजिक फावदा जथरिबा इंक्वायरी रिपोर्ट पुथोकपा ngамदना लई इंक्वायरी से हंत खक्तगी नते ममांगदा लेगिबा बोर्ड की मार्क टेम्परिंग तौरमगी मतंगदा तौकिबा इंक्वायरी रिपोर्ट ngasi फावबा पुथोकपा ngамदे हाइतारे अखोइगी लेंगाक से यामना मथौना लैबा दुगुम्बा लेंगाक अमनी अदुना सिगुमलबा कनागुम्बा मियोय खरना महिरोइसिंगी राइट मतलगांदा माना फंगजरिबा मार्क तुबाबुदा समाइना अरान मोंदा तौरमे गाना हाइबसि बौता मदुगी इंक्वायरी बौता हाइतारेने पुथोकपा ngамदे
ani shu bada wokta ekhoi mayam ama haigre board sida leiriba amotpa aranba mayam singdu putho matungda madugi su chap manaba inquiry committee ma sem have dai masi sema ga su adugi chap chaba kano dudi paukhum miyam na pami ba andagi DESAM na pamjari ba lekhoi gi mahiro miyam singsina khawang na ngai ba adugumba makhal gi achum aran puthokpiu haiba adugi inquiry report tudi asi bawda koi imitsina ubudi laitani nasi bawna koi taba phangde tare ana adumaina torkanda hojik chathar liba mayam sisu ekhoi yam sena har kanda DESAM na puthokchari ba kharase masi makha tana haining busu phawdre tare maramdi haining ba phawdre haisi kai ginar kanda inquiry committee na puthokpa ngamdaba report to madu ekhoi DESAM na individual na haitare ne ko DESAM ki leiri ba ekhoi ki team se masina mana lawdoba daita responsibility mayam sing se lawnar kanda muda khoi phangak report mayam ama kanana kadai phaw lanba kadai phaw aranba tawramba haiba sing mayam sing se masi ekhoi yam kumna thidalaba humjalo matungda ekhoi phangba report se masi ekhoi honorable chief minister su adagi honorable education minister su asita ekhoi memorandum oina ekhoi pisan jagre tare pisan jagre aruga masida action lawpa natraga lawta ba haibasi DESAM na masi sumaina aran ba ma leire aduna DESAM action lawni haibadi madudi yabana te tare maramdi DESAM isi authority amadi nate askoi di just pressure group ni aduna masida ek taw ko dori basi ekhoi gi lengak sine adu ek taw ko do lenga sina hoji phawda ek taw bagi mami ama phawba ta da base masina ekhoi miyam amadi mahiroi khunai sina paliba lengak aduga education sectors da leiriba official sing se ekhoi kayam yamna thajagi dage sidi ekhoi na heta thajarani natraga thajaroi haiba sidi ai haijaningre adu ekhoi miyam na haitare ne ko miyam lepa yaba matam ma hojik oire haibtune adi masi nauna ma hapo natraga na ma lawtho ma yare natraga ma adu ore ga na haiba se ekhoi na lising lak hairasu lak mu hairasu taga doba miduna tadraba hapko doba miduna haptraba tawdo miduna mathaudu torokta kanda di laurbugi athra se thoidona thokte na mai thamjage aduga hojiki laisram rajesh ki matang si lakpa kanda ko aina tang samna thamjaning basi kaina kanda magi thabak tawbugi mawong se akhoi da phangjaba mana hairamba haitare akhoi na hangjaba matana mana piramba pakhum si masi Delhi public school da principal oibasi covid mamang swai do oiram havane covid isem kuire lan phau sahi ani pharaka do tare covid ki dudiyam a chakhakre maduda oiram bani adugi matungda ekhoi ki kano da tail leiba school amada principal oina mu lerame adugi matung thawal da brilliant academy haidana sidasung principal oibani mathang si yam gre dare yam gro mathang yam gro sidasida government gi oibo official kanu mudai tare ne meeting amada mas special invites president na invitee president na ma yaw kanda Delhi public school gi principal ne kana hai bai tai masida sumu aina Bosem gi mai kai da hangjaning basi sida leiriba chairman gi hor kanda leiriba sida yawriba mayam muruiba mayam singse masina haiba homu saw mi se kadai bau buda chumba mino kadai bau lan mino haiba se ka si tok draba man ba ma yaw re tare ne ado sigi hoina na ngasai ge ne puthoksa gi mamang gi round puthoksa gi ba dagi oja el susitra gi khuyek ta to be appointment fake appointment namang pairam budo adu taragati board se kayam yam na horage pra hodong horaba karim ta manung yaw draba sumna khakte gi form fill up torkoda live paisa khara aduga muk correction da live paisa khara se masigi aduga larik nambada phangiba paisa khara sigi maswai da mikana rakanda paisa gi damakta khallaga adugumba salaiba adugumba office ma oirabra haibasima aide samna Bosem gi maike du samjani aduga palibe lenga sina su masigi yengsin bagi right se karigumba hiramta da leitrabra yengsin laroina khanbirabra atragana karmaina khanbi bano aduga sarkar amasung board ki leiriba mayam singsiga official mayam singsiga manarakanda achauba ekhoi gi mahiroi khunai sidagi achauba senpham ama khonggol akanda magi
personal interest hai tare ne ko masi thabak tawna bagi damakta thado ba aduguma makal gi office ama oirabra hai base masi hangdaba ngamoina khali myam su soidra hangbiram hangingani aduga ai su masi ma ai hangjini hai ba wafam jai thamje okay zai yam ngai je khoi gi asumai khoi gi sengda thok mayam je haba tare chatharak pose huji khoi gi hana dai lai huji mathang mutang ngasi ngasi mara mu expose tar khoi pot mayam am leide adu itaraga de haba tare khoi gi bosem gi makha leide ba tonga tonga me school sing gi da ngasai oja Thoi Thoiba thambire oja tutinasu yam phajan thambi khibada laidiba guardian singkina haiba tare thajar oidabagi pot amasu lakadobi chaungna wahang amakak lei haiba tare aduga khoigi yam nungai ja ai keno da lakjage madam Sumati lakjani mse ja khoigi board ki ming season dara kanda lana season dara haiba tare sumaina chatharamba thong simak khoigi amana mu ai gi mari leine de masas na mu haide khoigi chairman su leine de haiba pot am leire aduga tongan tonga ma somda khoigi proof evidence ma'am de oja ani su puthok pi haiba tare kayam nakna ba kayam chatmina ba kamain to ba favoritism nepotism ki pot mayam am su with evidence laide adu taragadi sigum pot amakak mayam mamang naga tholak pasi bot na hakchin lawfam thok tabra masi bot ki mai chopni ngai ba pot aman na tabra kamai thambi ni tasing nairagadi masi bot khaki wanate akhoi state sigi oina topa state ki mamang de yam nei kai ni ngai oi ba thotho amani handak thoi ba thotho se masi yam itihas ni hai ba tare aduga masi ki thabak si asuk lugra ba thabak si tawba matamda authority mi yaudana kaidong da tawba ngamoi sigumba thabak se aduna mana kanagi marum da tawrino haibasi masi irai laina khangna ba wafam amani aduga masi gi wafam si lakpada aina ngasai ki sangai express ta aina thengna bada chairman haiba amakha e hujung ninsange Haujiki Raje Sariba Nupase. Haujik Lady Ba Quaki Leba ki Pipam Chida Sentungi Pipam Am Soxilak Badagi physical trauma la aganda mana tabakstopo oigadara hai Satarapo oigadarana. Masi Ezian Siamen Bosem Masi Haibam Topra. Yes. Haibadi Mara Leba Mise Excel Logani Masilem na tharoi haibase eze siamen amoin haibam thoktra hairiba wahai siki matung inadi rajesh ka siamen ga se atuki matuk nakna ba mariam lai haibase magi wafam sena phongdu e na khal phongdu e na yam na logane ba aduna masidai sida ngasi sangai express ki akhoi gi staff reporter ro aduda board ki employee mayam na soi toraga so ama thadore e ba thadora ko sida moina question khara hange ba akhoi gi el raje saiba nupa se sigi question sector gi appointment letter se mana kamaina pai bano haiba ama moina hangi se adagi mapan da pangthokpa akhoi aruba meeting sida el rajesh na chairman secretary satpada haujaki satman haisina moi anisna kamaina yawbuno si staff na hangbo question ni ko aduga examination committee akhoi examination committee ni singba ko competition oiba meeting da el rajesh kamaina yawbuno kanana yahunbano haiba ama aduga ICSLC examination sidane en rajesh karamane examiner evaluator ohelino haiba ma masi staff ki question ne ba aduna masi gi posting ji amaru oirapa hai tare ko thoiba thodo siga aduga haukiba SSLC examination da el rajesh kari capacity da flying squad member oina masi kanana saruk yahan bano haiba amaga adagi moina aroiba oina masigi posi kanan saruk yahan bano haiba amako aroiba oina moina haiba masigi lairiba akhoi na tang el rajesh na ama haiko November gi tang 13 sidai sida question semba hore haidana mana chairman da hangba matam da hai haibadagi mana hojiki question center gi posi chathagi bani haiba pot ama angang singda ada siamena mu hai madu wafam do hai gi belete haidana haibadi rajesh ki wangang badadi chairman si Guwahati sapagi matang si di siamen phajana kalle mana
masi moina phongdokpa wagi matung innani ko khoina haise bo chairman so yekna banate el raja so yekna banate adum bo chairman so khoi tin nai raja saiba nupa sidi akhoina board ta thabak laiba matam da sapata amna maru maru oiba thabak sing tawbasi akhoina ai makna su thengna ba uba yawe aduga hairiba nupa si kayamuk yang maru lay habise Manipur sida mangondagi hena khangba haiba mi mata laitrabra haiba question sineba board ki oiba competition wa mayam khanarapa exam gi osona moisona examination committee lady board member lady board phammi sigumbada aruba decision lawga doineba adaidu da hairiba board member mayam sidagi el rajesna hena aphaba akhangba haiba mi ama oirabra haiba si yam questionable oeba aduna hawjik lairiba phibam sida bosi yam sengna hairagadi tas divisit ama leiba mama mapana masi 2018 dagi hongna leirakhreba mark tempering gi wathok dagi mama akhoina madui numito aisu bota sale mama don o khongoi kapado ai ura eba masa si first position lower kan fourth position lakpada aduna sigumba thoduk si 2018 da masi thokre ko adagi question lik oibagi wathok sima dum hayeng parikhani haibasida 2023 gi ICSLC examination ja hobodagi loibo question lik oeba sigi matam sida RM school da position holder tara turuk puthoeba why Manipur da lairiba English school mayam se RM khatang pharabraba RM se no buneba school fa mayam am lairiba aduda mufok tawdaba mawongda RM school da tara turuk puthokibase masigi matang da su wari mayam am laidana akoya kala thong mayam na kawbo khopa mayam am laigare adu mapu achumba haibasi madinga sibo puthokteba thigat pagi poti adum taba akhoisu aduga thigat liba miduna su masigi fake and finding asumba ma puthokpiraktaba adagi sarkana su asumba ma puthokpitaba masina nairaga sum board kumba amada angangi fee and fine salaiba sarkarna paisa sanction zero paisa bo pidaba mafam sida isida sumaina sanainaba ama nairaga laibase masina maram oirakanda mama mapa oibasingda yamna thajaba manghalli aduga laisam rajesh na tawriba thabak sinasu oja haiba community sida yam chauna sokpa oja gi izat manghanba oja haiba simpam jibu mana kaiso tawai usitana lawba adugumba misak amaneba mase adaidu da mana masai gi amena physical trauma leiraga ma tawbra ka haiba dudi mase eje amen haihaningde sab jana magi mathakta board ki miksat manghanba oja community da mana singna ba oja gi community bu mangthok ba oja gi izat sohan bagi da mata sab chaba action logani haiba se magi masinda gi taba phangdeba controller gi dagi controller na di hai ko haraga su sigumbam ayam simal leirakanda hauji hen maru oira idi 2025 ki February 19 dagi hogodoriba exam sineba exam sidai sida aina sidai sida sarkar gi site ta ngasi akoigi newtv gi khudung sabal orakanda in hangningi se hauji lairiba chairman se government thoiba order sigi matungi na ma se acting chairman oiribra soi satna ba yaba mi ama oiribra maha ki join tawbagi release order purakhrabra na dagi sigumba mayam se controversy lairiba mayam se no objection certificate purakhrabra niyom su na ma join tawrabra haiba pose masi sarkar na yangsan dana hujibok thamba se masina asobo wathok ama bosida ohelleba ohenbadina masi athuba matungda akoigi 2025 ta pangthokadoriba public exam se masi kaidana satra singji amna normal sida adi paikha se ingna singna pangthoksi haiba taragadi education minister na ngasi tumina lesaliba se masi yamna langadi hauji staff singsina lawriba phirepsina mass design se lawrak taragadi hauji anauba staff hapa yagadoribra exam ama pangthokpa haiba se masi phagi nate magi process mayam ama sangi
changi ba po sing si stop yaudana pai khapang thopa ya banate exam gi na tongan ba mayam ma sem dana ko controller book te strong room dagi hendok ta ba matam ne ba exam ma pang thopa sa duki mate confidence oi hai ba ne ba sigum ba exam se bo thoi usita dana el rajesh na question sector ni ka haijal laga asa ba fake appointment na ma pai da kanda mana sathari ba thabak se masi ngakpi bam thok ta ba hai ba di yam seng na hai laga di satra la lon ba mi amane ba asuk yam na thongna phakra ba huran ba da aran ba tau ba da asuk yam na thongna phakra ba mi se masi bu kai do ba gi bot ni yo khat ka doi no okay madam ai mathang gi roi ba round dong lak je ge yam nongai je yam na madam ni yam phajana ka gi thambi hai ba tare hujik hujik loi ri ba mawong kano se hai ba tare situation si akoi yam mayek senga thambi aduga kyamna pe akoina pe ningai oida base kai gino hai kana akoina thigatli haira kana maybe from government side adagi di akoina thigatli ba thamok pai khali bije thigatli haira kanda achumba puthok ta basimak akoi gi yamna ningba kai ningai ni laibak thibin hai ba tare swai wise tani akoi gi thigatlaga achumbu to puthok kanda exemplary punishment pi ba adu si tawbai yade hai ba do akoi utlaga di madu param tambiraga di matung tarakpada su who knows akoi gi sigumba tawraga de akoi sigumba se phangani haina matau tamdarak ta basu hai ba tare ai aroi ba round gi sei oja humda ai tak na thambi habi sanai request tawjige ai oja jotin lakjige oja koi gi amana phattaba tawraga haiba tare koi oja gi sinfam yamna koi gi noble loiba sinfam haiba tare koi gi samaj gi yumi sembi sabi ge dawri bani aduna koi na school direct takwi tambi ba adagi masidagi hena koi gi athoi ahen haiba tare as we are living in the competitive world coaching center gi na su over role ma'am lawri ba se ta iba takpi tambi dana koi gi guide tawbi di ba sida masina aran balambi ma da haiba tare koi oja takpi tambi begi lam da tawbi bo oja sna adan balambi am da chatharak ko tara gadi maduma oja oiba oja khunai sibo koi gi ching thaba haiba tare ching chagring amna ching ko ma koi gi mangthoi haiba tawna sigi posima su yam laibak thibini masida seta lambi oina koi da lak begi pot am khak lak pase oja lambi da leidiba singina saina chatharak ko haiba tare sendong ne hena maru oina tawrak pasi masi kamai thambini oja kuchiki tu jung ba phawba jani oza gi sinpham se lebasi masi gi sinpham se am lemba sing lemba yam noble soiba aduga mayam na su oza haribasi bebar yam tawba leba kudimakta oza gi sinpham se nagarik ama tungi futures ta achauba kano ma semak ka do nagarik sing sembada achangba nagarik ama mating leba nagarik ama semakpada achauba responsible loba oza haribasi sinpham se masida ethicals oidaba ethics kai ba mongda chandal lambida akoi gi madu achop arang khangak tabagi niti niyom sama sangsel lak pase masi makha tana tohndingde tawsu tawren khali aro tawri ba sing sidi akoi capital punishment maram chan ngasai seida iriba mayam se seida uri iriba asumba bo na thoi reference leyo ma'am se si official memo iba matamda moi official channel adum chatlangani draft tawba khopam matamda amadagi sigi se adum loina bu official memo se hek phakala yeng matamda kana no si fake nati ba si fake sunat nati moina mana fake mana chena nabi dong da fake hai bane ba si tasena ma si fake sunat nati masi official channel da reality oina hai ge masi any inquiry committee mana angang pikraba mi khudimana khangni ba si kana guri mi khudimana yengra da khangai si fake sunat nati fake sunat nate achum bangatani achum basida makoi kanaguma khara gangster khara kannanabagi damakta mana fake ne haibane sigi si hek phakdok matam da khangni aduna masi mahak se chumaina sum kankhala thamgi dardi makhal mayam songthorani oja sing marakta su sigumba mayam songthorakani adagi akoi tungda akoi ne bo na silaka da exam sing je akoi ne sunta thaja roi trust deficit lerani makoi se lucing bi sing si pha da tardi kana no phara ga akoi charge thagatana sigi niom mayam se basi aran bagi do khoi putho edana se da makoi tawom thok pose tawra kan da ma jail da chahi mapun si chupa thamgera kai toge ge sigi se akoi khudak ta uba pame madu udragadi akoi board se amon thaja roi okay za yam phase za akoi gi huzik bahairogi akoi gi kano tawgadri ba haidare achauba laibak ama lep ka tawriba akoi gi haugadriba yamna maru oiba haiba tare akoi gi foundation oigadri bani masi gi public exam se thaga taw bustaida akoi aran bachi me hekta paisila kanda ojan su thambiri masi akoi gi fake nate karigumba khara ga losin na ba kanna ba hotna matam da koi na fake na haibani madudi taseng na masi lale na tarang puthokri makai akoi thaja ba ngamoi aduga bosem da akoi gi thaja basi gi mangani haiba fam si yamna su laibak thiningai oibani pot haiba tare ojan su thambiri ai
kanoda oja thoi thoi bada oja koi samaina asaba chem hekta paisila kana koi gi manipulate tongna hona ba haiba tare masi matang ki da koina exemplary punishment haiba tare sai gi pi bagi matang se oja gi da roi boina kari kamain thambi ni sigi punishment pi bagi matang se msi tham aina ai gi koi gi thamning mi yeng hai ta koi ujaba masi ma to yu thabak se masi kano ne na koi lode huran bane na koi lode tare masi mi hapa hata ne ko mi se amatang nate koi gi magi punsigi turning point ama orgadoriba mairoi khunai class 10 si pass to kanda mana chaningba line da chatnabagi hanba turning point ne leiriba pekha thagadoriba mairoi myam singse masina masigumba mioi mahik guys da mahik ka samana raba mioi singsina hatpane na idumaina to kanda monda mi hatpagi case masi mona pala kanda chapchaba monda action lokotpam thoi habasima ai idumain thamjage aduga wasilakpada aina general people sing amadi koigi mahiroi sing aduga oja sing khudimakta aduga paliba lengak sidasu appeal tawjani masi kaino hai kanda mama pa oiba sing nasu magi masa sing si mark yamna wangna phangnaba adagi position yawnaba asil sing ba flying colors to thorona bagi wakhalama mangama mangbiri basibudi yamna chumi madu mangbam thoi mama pa moina aduga mahiroi sing nasu magi flying colors to thorona bagi hona bududi yam chumi hai da admai thamjage aduga lani wakon di kaina kanda masigi poche lana honor pu matamda aran ba pambe ma question leiba question setter kadai da leige no ko thiba aduga question leak oi base masi kadai de leak oi ka de na ko chalaga mama pa sing sina masagi dam tane na ko thibagi chanabi ma lakose masima leibiriba manipur leibiriba mahiroi khudimaki mama pa sing sida ai desam mo sinjar kanda ai khud lonar kanda ai haijage masim tangdi tofiu aduga oja sing asu aigi mahiroi sing se mark yam wang phangba ngamgidragasu mangonda aina takadoriba lyric se aina takadori pigadoriba knowledge se masina magi pursi hingbu matamda khwaidagi maruoiba posa ama oigani haibase masigi wakhaloji khabira kanda mahiroi sing sida lari ningthina takbira kanda ma paikada mark chilauna phangjesunu magi honajaba nuga matungina phangjesunu tobudabu ojadana takpi matamda aina ngasi taiba lyric se masi nangi punsi hingba matamda khwaidagi mamal yamlaba adugumba tangkak amani na khalla kanda punsi hingba ngamnaboi damta lyric kutak se madongtuna taningbagi apam duma leje aduna gasi yam nungai jabasi akoigi ojagi sinpamda leibusu aigi nakanda phambire aduga mama ampa oiba singi represent tawgasu ichesu phambire aduna oja amsung icheda appeal tawjaningbasi leiriba mayam singse masi miyam singsida ojasu ojagi sinpamda leiriba mayam singsida wari sabiu aduga mama ampa singdasu koi guardian association gi na represent taw lakpiriba isenasu mama ampa singsida masigi message matri yohonbi aduga paliba lengakse masigasu education haibase masida ahet mi yeng kitang tang khajik tang di thambiu thabak lawda thawai yaudo madudagi kitang lab na thaira kanda kitang lab tho kanda aigi leiriba mairoi mayam singse masi leba asidi leiriba mairoi mayam singsina afaba mairoi ama oira kanda wakhal mabum phana khanba ngamba adum makhal gi education phangaba adum mairoi singasina lehebu taragadi hayeng makhoina makhogi political gi career se masi loigrab tamda makhoidi hen afaba leba ama semak pa yaba adugumba political career da sang pa yaba adum mairoi gi khunai ma ohenna bagi damakta thabak tawuda kitang education na miyeng thamakanda thabak tawbiu haibasima akoi paliba lenga mapungina honorable chief minister madi honorable education minister duga tongan education department sida leiriba khudimakta masimtang desam mo sinjarakanda ayangna appeal tawjari haiba ofam sema aroi boin thamse okay ozai yam phajai ozagi closing remark yamna marik chuma thambi thank you so much aduk ozagi phajaba appeal su akhogi lebak miyam guardian sing haiba tare maru oina akhogi education gi lam sida leiriba official sing akhogi department haiba tare masida ozagi yamna phajaba appeal su thambi thank you so much aroi bagi se ai madam closing remark when madam kamai thambini aroi bida ina thamni si hojiki eraje saibunu pasana so bawa thop amu heli bese masi bosem gi site gi su sap saba masi gi legal election ma sap saba matung da mohana oza amatana board ta sigum masi tawbang amdana pathok tana ba right adai number 2 mana tawriba thabak si
mastermind kanana tawbono haiba post se masi board ki site ta gi su thidopiba aduga education ga mari leinaba sector da thopani na education minister na su masi thigat laga chapchana masi da senari ba khuding mak se marangi matungi na dandi pi haninge aduga hauji si eraje saibu no pasi kawa ps ta layana tai aduna aina ngasi newtv gi khudong chaba si lawra kanda kawagi laiba officer in charge o sinasu mabu phajana mamutana interrogation tawrakanda mada natana kana senai haibase bot kanna bogona bada asawa thodang lobiyu haina ai o sigi su puning sinjari aduga aroi boina aina thamning badi hauji bota paikha tawgadabagi hayeng da ngairaba matam sida sida pen down strike tawdana adagi hauji bot sida sarangna ba ma oidana lairiba phibam se education minister na amadi honorable chief minister na thuba matamda masigi chaba amicable solution ama pura aga 25 ki February 19 dagi pangthoka doiba parika se yamna neta ba paikha ama oina na ba masigi chaba pen fighting ama puthopiu aduga yam sengna haraga di aise most humble request oja joy kumar su hauji sigi phibam sila abanina satagi akogi academy sia da phambi riba chairman amma oina adinga sigi lairiba problem se settle down na ba honna bada sata singi khalla kanda parents department da hanbiyu haibse ai humble request ai tawjari singa targadi akoi amicable solution pura pagi lambi se legada ba mande sarkar na sutumina laisalli aduna sidai sida akoi masen gi oiba isa isu mayam ni singkunthani phusigi khalla kanda sumaina akoi amicable solution ama purak minasi aduga lairiba akoi gi 2025 te exam thaga doriba ngang singna su sigumba adi akogi question sector ni ka hairaga question yonba khotpa miyoibagi punsi di moralize tawbagi mawongda lapa angang singi arama makai punara honna basidagi lapthokna larik phajana parakanda yamne tana paikhaji thaba aduga mama ampa oibasuna su masa singji special care am lawrakanda isa isu singji niyom sumna parikha se yamna neat and clean thana na bahona bra soba thodang lobiyu harakanda punamakta ai appeal tawsari. Thank you so much, Madam. Yam Pazana, Madam, na akogi thambi closing remark tasu aduga yamna akogi rational suggestion haiba tari huji irang si yam tuna akoi losina bai damakta parikha si de akogi thongjin da ngairaga leirabani haiba tari angang sing sigi parikha si achauba akogi laiba clap ka doribani masi ing tapna akogi yamne smooth oina pangthokpa yana bai damakta masi losin ba yana ba charang masi dem thana ba kari tawba yabage habatu paikhatna bagi koi suggestion su Madam ne yam phajana pibidi akogi education leiriba sector khudimati ki education sector haibasi akogi yamna mak maru oiba haiba tari yumbi si semakadoni samasi ki yumbi sing tin jaragadi akogi tongan ba koina mai kai myam dagi honara ka su semaga su madu adum ningkhaidana adum leiraga damne haiba tare aduna masidadi akoi thamoi sengna with sincerity haiba tare tawbuduma yamtina dakar oi aduga mari leinaba khuding makna su akogi seriousness haiba tare masigi pochima changa kanda akogi tawbuduma dakar oi khudamoina haira kanda akogi student organization sing akogi khudamoina akogi DESAM adagi myam leiriba singchina asoi base thindana akogi puthok sina tak pase dum ngai gi dori bra akogi puthok ka ta abasi pa tak tragadi adum asoi aran myam yawroga su dum kumjindana udana dum leiragadra akogi accountable oiroidra haibasi mso aso wahang ama lai ado iragadi akogi education sector education department leibasi ki magi function je kaino haibasi achongba wahang amsu lakadori haiba tare aduna matang matam chana akogi quantity nataba quality based of education ji pura akanda afaba khunai ama semgat nabagi achongba akogi thaudang do lawbada akogi accountable oiriba singina chap chaba akogi mating dena thabak ko tobi haba kanu simasu akogi application to thamjage with this note ngasi ge akogi dialogue ki program si matang ase loijare ngasi gi program si bo hobodagi na loi phobo saruk ya biduna achen ba thawai kya kai thok pire hairaga phajaba wakhalon mayam ama suggestion mayam puthok biduna mapung phan bibai damakta ikai khumna jeriba panelists ahum kai khumna jeriba madam Sumati oja Thoi Thoiba amadi oja Jotin bu notice window tv ki mai kai digi hana thakat phongluk chari ngasi gi oina de akogi dialogue ki program si matang ase loijare hayeng su lamdam ase thoiba tongan ba thawdok wathok singi matang da khana neina nabigi tanja du north east window dialogue ki forum na puduna lakchege biyam sungsoi soidana miteng tabiyu pomna mopom khana khurumjari Bosem natraga CBSE gi class 8 gi 10 fawa tamiba mahairoi singidamak lagliba January 15 dagi versatile coaching institute hatada coaching class haujaragani hauzik Manipur da oriba fiba masigi yenglaga mayam dagi khwaidigi hongba price da admission lobiba yaragani January gi tang 10 da form submission gi aroiba numit oigidoriba
coaching institute asina subject khudingma ki tongan tongan ba well experienced oraba faculty singi khudong chaba sing thamli loinana class 11 amadi 12 ki oinasu CBSE gi COSEM gi foundation course yawning ba singi damak registration form thaba huzare March 15 dagi sungsoi soidana class su hauragani Hata Public Hospital gi hek manakta leiba Versatile Coaching Institute na mahairoi singidamak bizariba khudong saba sing asi lobiu ngasimak direct call tautuna akupa marol sing khangbiu bizariba contact number 8413003996 natroga 8798943689 ningsingbiu Versatile Coaching Institute Hatana Bosem amasung tamak lakliba tang 15 dagi coaching class hauragani Jaf Manana class 11 namasung 12 kisu lakliba Mars 15 dagi sungsoi soidana class hauragani